Russia amadi Ukraine gi lan ngasina kunmari ni suba numitni landi Europe to oiribani adubu masig impact worldwide to oigani maramdi Russia Ukraine gi poche worldwide te season nei makoi na su atopa country de gi lawi season nei maramuduna lana sida exchange amaga launa ba yona ba masigi problem lak pana poche gi mamal da awang anem lak pasoida bani lan asigi related oiba worldwide te kari oiri madugi maru points khara President Zelensky na haikri ngasi madudi lan asigi maramna Russia generation kaya awa nangani masigi maramdi Russia gi sentum heavy de kharcha tauri hojik loina na west world country singa yek na bagi chawr maram su oikre makhoiga loina na athing basing magi mathak tagi hekta lokhat loi amon the Poland gi prime minister ni singkri interior European nation singda hojik ti Russia ga leramba trade relation khuding off tobagi dama Russia na confirm tawkri makoi na handak ahan boy na Ukraine da hypersonic missile use tawre langan gi saktam sathi ne hengat le Russia na akan bukulai hana digi hen use tawre amrom da Ukraine na Russia sathi balam chat piri barbaric ବ୍ୟବହାର tawi haina amuka na blame tawrakli amrom da Germany da gas के problem yamna oire makoi na Russia gi gas pipeline use tawraroi hai krabatung da upai leitana ngasi German na Qatar amadi UAE da gas lawbagi deal tawbuta leple amrom da ngasi Norway da drill amagi da maksat pada US ki Air Force mari plane crash oiduna sikri America da di yamna concern oibani makoi gi mi amasi bada masi Norway da NATO gi drill ama chathaba tanjada thokiba thodok ni accident ni Russia na Ukraine da lanjang lubana laibak khara da di lan yaudana awaba taba haibadu thokle Middle East da marwaina Arab countries da chana thakna mamal haigat khre Yemen da di yam thau chengchak sort oisilak le haidi President Zelensky na Western country gi leaders sing da han mateng gi ningsing ling asisu mateng sulakli NATO countries sing dagi magi damak masigi mathakta man hai tanja simak yamno marweba security gi wafam kaya ngangna hobuki matamni Western countries sing da haijabani United Nations na phongdurakli Ukraine da lan asina maramoidna awaba tahalaba singbu praja singbu world gi organization kaya na first aid pinaba mateng pangnaba seba tawrunaba changba miyoi sing magi chatpham da thungpham da yobang amdabana kongai ni lan kanbana maramoiraga amaram da South Korea na America ga marup oi yana lunei adubu makoina hadakti hairakre Russia ga trade link thangani masi tawdaba yadaba natrabadi shortage laktori ba potche adunani India na su Russia digi oil logani hairi Ukraine gi Mykolaiv ko city da Chechen gi army sing Russia gi oina yamna kanalan soknari hoji gasi Mykolaiv ta mapam amada punnami nipusi ki bagi paulai Russia na mapam asidagi mi thokki bagi time su pibi hai Ukraine da winter tanjani yam ingba matamni masigi sathirbu weather maraksida Missing na masa gi thawai buki jaduna tunnel manungda underground lotnari yamna wandare ingle hairi Ukraine gi praja sing Russia na khalude Ukraine gi defense system asuk pharam gani asuk kanna makoi ga mayok na gani sok na gani haiba Russia na hojiksu maruai ba city sing lobungamdri Kherson dauki banatana Mariupol ti khaibokam chulausil labani atai di lobungamdri Russia gi attack ti lepalai tara chathari lan kari numit yokini haibangam jadri lan loidre pau su loidri adum tamna thagasarake